ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ. ꯉꯥꯏꯖꯒꯦ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛ. ꯅꯨꯡꯁꯤ, ꯅꯪꯁꯨ ꯊꯕꯛ ꯃꯨꯟꯅꯕ ꯌꯥꯎꯕ ꯂꯥꯛꯏꯔꯣ? ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯣ, ꯑꯗꯨꯅ ꯐꯔꯦ. ꯗꯤꯄꯛ: ꯆꯥꯒ ꯂꯣꯟꯈ꯭ꯔꯕꯣ? ꯂꯣꯟꯗ꯭ꯔꯤ. ꯅꯪ ꯂꯣꯜꯂꯒꯦ ꯍꯥꯏꯕꯔꯣ? ꯑꯩ ꯏꯔꯨ ꯑꯝꯇ ꯂꯨꯊꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯣꯡꯉꯒꯦ. ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ. ꯑꯋꯣꯏꯒꯤꯒ ꯍꯥꯏꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ. ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯑꯩ ꯇꯧꯔꯒꯦ. ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯑꯁꯨꯛ ꯂꯥꯡꯕꯁꯤꯗ ꯇꯨꯝꯕꯕꯨ ꯌꯥꯕ꯭ꯔꯥ ꯈꯪꯗꯦꯅꯦ. ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯛꯇꯦꯕꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯊꯣꯛꯈ꯭ꯔꯦ. ꯑꯦꯅꯤꯁꯨ ꯊꯣꯛꯀꯦ ꯇꯧꯔꯒ ꯗꯤꯄꯛꯅ ꯍꯥꯏꯔꯛꯏ: ꯅꯪꯁꯨ ꯀꯥꯗ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯝꯃꯨ, ꯆꯥ ꯄꯨꯔꯛꯀꯦ. ꯑꯦꯅꯤ ꯗꯤꯄꯛꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯂꯝꯂꯒ ꯇꯞꯅ ꯆꯠꯈ꯭ꯔꯦ. ꯑꯦꯅꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯉꯔꯥꯡ ꯃꯪꯗ ꯎꯈꯤꯕ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯁꯥꯒ ꯉꯝꯗꯕꯒ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ. ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯣꯏꯔꯝꯕ ꯌꯥꯏ. ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯏꯃꯥꯅ ꯁꯦꯕꯥ ꯇꯧꯔꯒ ꯏꯃꯥꯅ ꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯖꯕꯅꯤ. ꯑꯗꯨꯕꯨ ꯑꯦꯅꯤ ꯌꯨꯝꯁꯤꯗ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯅꯦꯝꯕꯣꯛꯅ ꯋꯥꯠꯇꯅ ꯄꯤꯕꯤꯔꯕꯁꯨ ꯃꯥꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯀꯨꯏꯅ ꯎꯗ꯭ꯔꯕ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨꯗꯤ ꯅꯤꯡꯁꯤꯡꯂꯛꯏ. ꯗꯤꯄꯛꯅ ꯆꯥ ꯄꯨꯗꯨꯅ ꯀꯥꯔꯛꯄꯗ ꯑꯦꯅꯤꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ. ꯀꯩꯗꯧꯔꯒꯦ? ꯀꯩ ꯅꯨꯡꯉꯥꯏꯇ꯭ꯔꯒꯦ ꯍꯥꯏꯌꯨ. ꯀꯩꯁꯨ ꯇꯧꯗꯦ. ꯗꯤꯄꯛ ꯄꯨꯔꯛꯂꯤꯕ ꯆꯥ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯕꯣ? ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤꯔꯣ? ꯌꯥꯅꯤ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯒ ꯀꯩꯒꯤ ꯀꯞꯄꯤꯕ? ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯣꯠꯁꯤꯟꯒꯅꯣ ꯍꯥꯏꯅ? ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯇꯜꯂꯁꯨ ꯏꯃꯥꯗ ꯍꯥꯏꯌꯨ. ꯑꯩ ꯏꯃꯥ ꯀꯧꯔꯛꯀꯦ. ꯗꯤꯄꯛ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯑꯦꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ: ꯑꯩ ꯃꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯎꯗꯕ ꯀꯨꯏꯔꯦ. ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯗꯤꯄꯛ ꯑꯦꯅꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ: ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ. ꯅꯪ ꯁꯥꯎꯒꯗ꯭ꯔꯥ? ꯍꯪꯉꯨ. ꯅꯣꯏ ꯃꯃꯥꯗꯣ ꯌꯨꯝꯗꯒꯤ ꯀꯔꯝꯅ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯤ. ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯒ ꯅꯣꯡꯃꯇ ꯐꯥꯎ ꯎꯅꯗꯕ꯭ꯔꯥ? ꯃꯥ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ? ꯅꯪ ꯑꯝꯇ ꯈꯪꯗꯕ꯭ꯔꯥ? ꯑꯦꯅꯤ ꯗꯤꯄꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯀꯞꯂꯒ ꯂꯩ. ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯍꯪꯉꯔꯣꯏꯒꯦ, ꯄꯣꯊꯥꯔꯣ. ꯗꯤꯄꯛꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯦꯅꯤꯅ ꯄꯤꯔꯛꯂꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯊꯥꯖꯗꯅ ꯑꯦꯅꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ: ꯑꯩꯁꯨ ꯈꯪꯗꯦ ꯀꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯤ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯦ. ꯊꯧꯗꯣꯛꯇꯣ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ? ꯑꯉꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯩ ꯀ꯭ꯂꯥꯁ 7 ꯇꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩ ꯕꯣꯔꯗꯤꯡꯗ ꯂꯩꯕꯅꯤ. ꯑꯗꯨꯒꯤ ꯄꯥꯎꯁꯨ ꯇꯥꯗꯦ. ꯊꯣꯛꯂꯛꯄꯗ ꯈꯪꯕꯅꯤ. ꯑꯩ ꯌꯥꯝ ꯊꯥꯖꯈꯤꯗꯦ. ꯑꯩꯒꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤ. ꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ. ꯕꯕꯥꯁꯨ ꯄꯥꯎꯗ ꯇꯥꯕꯗꯒꯤ ꯌꯨꯝꯗ ꯄꯥꯛꯅ ꯊꯣꯛꯂꯛꯇ꯭ꯔꯦ. ꯑꯩꯁꯨ ꯑꯗꯨꯗꯒꯤꯗꯤ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯆꯪꯗ꯭ꯔꯦ. ꯆꯦꯒ ꯇꯥꯃꯣꯒꯗꯤ ꯍꯣꯁꯇꯦꯜꯗ ꯑꯗꯨꯝ ꯂꯩꯔꯤ. ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯏꯃꯥ ꯑꯍꯜ ꯕꯤꯃꯣꯂꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯏ. ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯕꯕꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯕꯣꯔꯗꯤꯡꯗ ꯂꯣꯏꯅ ꯊꯝꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯁꯥ ꯐꯠꯇꯦ ꯍꯥꯏꯔꯒ ꯏꯃꯥ ꯑꯍꯜꯅ ꯕꯕꯥꯗ ꯍꯥꯏꯔꯒ ꯌꯨꯝꯗ ꯂꯧꯊꯣꯛꯇꯨꯅ ꯊꯝꯃꯤ. ꯑꯗꯨꯒ ꯅꯪꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯕ, ꯆꯩꯕꯤꯕ, ꯐꯨꯕꯤꯕ ꯅꯠꯇ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯗꯣ ꯅꯪ ꯌꯨꯝꯗꯨꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯕꯕꯥꯅ ꯅꯣꯡꯃꯇ ꯈꯪꯈꯤꯗꯕ꯭ꯔꯥ? ꯗꯤꯄꯛꯅ ꯑꯦꯅꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯀꯔꯝꯅ ꯈꯪꯂꯝꯂꯤꯅꯣ ꯈꯟꯕꯗ ꯑꯦꯅꯤ ꯉꯛꯏ. ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯂꯤꯊꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯂꯩꯇꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯗ ꯋꯥꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯦꯅꯤ ꯗꯤꯄꯛꯇ ꯇꯝꯊꯣꯛꯂꯒ ꯃꯁꯥꯗꯣ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯋꯥꯈꯜ ꯄꯣꯊꯥꯕꯒꯨꯝ ꯇꯧꯔꯤ. ꯑꯦꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯔꯛꯏ: ꯈꯪꯈꯤꯗꯦ. ꯏꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥ ꯑꯗꯨꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯈꯤ. ꯑꯩꯅꯁꯨ ꯕꯕꯥꯗ ꯅꯣꯡꯃꯇ ꯍꯥꯏꯒꯦ ꯈꯜꯂꯨꯗꯦ. ꯕꯕꯥꯗ ꯃꯩꯁꯥ ꯍꯦꯟꯅ ꯍꯥꯞꯄꯗꯣ ꯑꯩ ꯄꯥꯝꯗꯕꯗꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤ. ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯂꯩ. ꯀꯩꯅꯣ ꯍꯥꯏꯌꯨ. ꯑꯋꯥꯕꯗꯤ ꯂꯤꯊꯣꯛꯂꯒ ꯐꯕꯅꯤ. ꯅꯣꯡꯃ ꯃꯃꯥꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯃꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯈꯤ. ꯃꯇꯝꯗꯨꯗꯗꯤ
ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯃꯃꯥꯕꯨ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯤ. ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕꯗꯒꯤ ꯃꯃꯥꯕꯨ ꯑꯩꯒꯤ ꯆꯤꯟꯁꯤꯃꯛꯅ ꯊꯤꯅ ꯉꯥꯡꯉꯒ ꯆꯠꯍꯟꯈꯤ. ꯃꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯄꯥꯡꯒꯜ ꯊꯣꯛꯈꯤꯗꯦ. ꯃꯃꯥꯁꯨ ꯌꯥꯝ ꯀꯞꯈꯤ. ꯑꯩꯒꯤ ꯋꯥꯍꯩꯗꯨꯅ ꯃꯃꯥꯗꯣ ꯊꯃꯣꯏ ꯀꯥꯏꯅꯍꯟꯈꯤ. ꯑꯩꯁꯨ ꯃꯃꯥ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯀꯞꯈꯤ. ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯒ ꯑꯦꯅꯤ ꯄꯦꯟꯅ ꯀꯞꯄꯛꯏ. ꯀꯞꯀꯅꯣꯁꯦ, ꯅꯀꯣꯛ ꯑꯃꯨꯛ ꯆꯤꯛꯂꯛꯀꯅꯤ. ꯃꯃꯥꯅ ꯂꯥꯟꯗꯕ ꯑꯣꯏꯔꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯈꯤꯒꯅꯤ. ꯀꯩꯝꯇ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ. ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯖꯔꯝꯒꯅꯤ. ꯇꯟꯖꯥꯗꯨꯗ ꯖꯨꯁꯤꯂꯥ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯧꯔꯛꯏ. ꯇꯥꯃꯣ, ꯑꯩ ꯑꯝꯇ ꯆꯪꯉꯛꯀꯦ. ꯆꯪꯉꯣ, ꯀꯩꯗꯧꯔꯒꯦ? ꯖꯨꯁꯤꯂꯥ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯇꯨꯅ ꯆꯪꯉꯛꯏ. ꯃꯤꯒꯤ ꯀꯥꯗꯅꯦ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯆꯪꯕꯗꯣ ꯇꯟꯕ. ꯆꯩ ꯆꯥꯅꯤ ꯑꯉꯥꯡꯅ. ꯏꯅꯝꯃ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯇꯥꯃꯣꯒ ꯈꯟꯅꯩꯔꯣ? ꯇꯥꯃꯣ, ꯅꯪ ꯉꯥꯎꯕ꯭ꯔꯣ? ꯏꯅꯝꯃꯁꯤ ꯅꯥꯔꯤꯕꯅꯤ. ꯇꯥꯃꯣꯒꯤ ꯀꯣꯛ ꯆꯥꯛꯄꯗꯣ ꯑꯃꯨꯛ ꯍꯧꯔꯛꯏꯔꯣ? ꯖꯨꯁꯤꯂꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨꯗ ꯑꯦꯅꯤꯒ ꯗꯤꯄꯛꯀ ꯄꯨꯂꯞ ꯖꯨꯁꯤꯂꯥꯗ ꯌꯦꯡꯂꯛꯏ. ꯗꯤꯄꯛꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯤꯗꯤꯕ. ꯖꯨꯁꯤꯂꯥꯗꯣ ꯃꯕꯨꯡꯗ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ ꯆꯩꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯕꯨꯡꯅ ꯅꯣꯛꯂꯛꯄꯗꯨꯗ ꯍꯦꯟꯖꯤꯜꯂꯛꯏ. ꯇꯥꯃꯣ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ ꯆꯤꯜꯂꯦ. ꯅꯣꯛꯄ ꯐꯥꯎ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯄ ꯐꯪꯗꯦ. ꯏꯁꯧ ꯇꯧꯔꯛꯀꯗ꯭ꯔꯥꯅ. ꯏꯅꯝꯃ, ꯀꯞꯀꯅꯨ. ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯃꯀꯣꯛ ꯆꯥꯛꯄꯅꯤ. ꯃꯔꯝ ꯂꯩꯇꯅꯅꯦ ꯄꯪꯁꯥꯎꯗ ꯁꯥꯎꯕꯅꯤ. ꯗꯨꯔꯕꯁꯥ ꯍꯥꯏꯁꯤꯅꯤ. ꯑꯁ, ꯀꯩꯅꯣ ꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯏꯅꯝꯃꯗ ꯀꯞꯍꯜꯂꯒ ꯃꯥꯅ ꯅꯣꯛꯑꯒ ꯂꯩꯅꯦ. ꯅꯨꯡꯁꯤꯅ ꯑꯃꯨꯛ, ꯑꯕꯦ, ꯀꯩꯗꯧꯅꯔꯦ? ꯅꯪꯅ ꯁꯧ ꯁꯧ ꯂꯥꯎꯔꯤꯗꯨꯅ? ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ. ꯃꯁꯥ ꯉꯝꯗ꯭ꯔꯤꯕ ꯏꯅꯝꯃꯁꯤꯗ ꯆꯩꯕꯤꯔꯤꯕ. ꯏꯅꯝꯃꯁꯦ ꯀꯞꯄꯒ ꯂꯩꯔꯝꯃꯤꯅꯤ. ꯑꯦꯅꯤꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯅꯪꯍꯧꯕ ꯅꯠꯇꯦ. ꯅꯨꯡꯁꯤꯅ, ꯀꯩꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯀꯩ ꯍꯥꯏꯅꯕꯒꯤꯅꯣ? ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡꯁꯤ ꯃꯁꯥ ꯉꯝꯗꯕꯁꯤꯗ. ꯏꯃꯥ, ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯗꯦꯀꯣ. ꯆꯨꯝꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯀꯞꯄꯅꯤ. ꯑꯦꯅꯤꯅ ꯑꯃꯨꯛ, ꯀꯩꯁꯨ ꯈꯟꯅꯗꯤꯌꯦ ꯏꯃꯥ. ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯪꯗ ꯎꯔꯝꯕꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄꯅꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯇꯟꯖꯥ ꯑꯗꯨꯗ ꯗꯤꯄꯛꯀꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ. ꯃꯄꯨꯏꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯔꯤꯁꯤꯞ ꯇꯧꯔꯒ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯏ. ꯅꯦꯅꯦ. ꯃꯄꯨꯏꯅ, ꯏꯕꯨꯡꯉꯣ ꯁꯥꯔ, ꯏꯕꯦꯝꯃ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ? ꯍꯣꯏ, ꯈꯔ ꯐꯔꯦ ꯅꯦꯅꯦ. ꯑꯗꯨ ꯅꯦꯅꯦ, ꯐꯤꯂꯤꯞꯀ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ. ꯑꯩꯅ ꯂꯩꯕꯤꯀꯥꯗꯁꯨ ꯑꯩ ꯌꯨꯝꯗ ꯆꯠꯂꯦꯅ ꯄꯥꯎꯗꯤ ꯍꯥꯏꯈꯤꯕꯅꯤ. ꯑꯩ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯤꯗ ꯂꯩꯗꯧ ꯃꯥꯜꯂꯤ. ꯅꯦꯅꯦ, ꯍꯤꯗꯥꯛꯀꯗꯣ ꯆꯥꯡ ナꯏꯅ ꯆꯥꯎꯀꯣ. ꯑꯩꯒꯤ ꯑꯃꯨꯛ ꯋꯥꯕꯤꯔꯒ ꯂꯩꯔꯦꯅꯦ. ꯏꯃꯧꯗꯣ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯁꯨꯇꯤ ꯂꯧꯔꯒ ꯃꯅꯥꯛꯇ ꯂꯩꯕꯤꯌꯨ. ꯃꯕꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯁꯤꯈꯤꯅꯤ. ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯗꯨꯒ ꯅꯦꯅꯦꯒ ꯅꯣꯡꯃ ꯎꯅꯍꯜꯂꯨ. ꯍꯣꯏ ꯅꯦꯅꯦ. ꯐꯔꯦ ꯐꯔꯦ. ꯑꯩ ꯑꯗꯨ ꯍꯪꯒꯦꯅ ꯇꯧꯕꯅꯤ. ꯅꯦꯅꯦꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯩꯗꯤ ꯏꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕꯁꯨ ꯅꯠꯇꯦ. ꯐꯤꯂꯤꯞꯁꯨ ꯂꯩꯔꯤ. ꯑꯩ ꯊꯝꯃꯒꯦꯀꯣ. ꯍꯣꯏ ꯅꯦꯅꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏꯅꯦ ꯍꯣꯏꯅꯦ. ꯐꯣꯟ ꯊꯝꯈꯤꯕꯒ ꯃꯃꯥ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ. ꯅꯪꯅꯅꯅꯤ ꯍꯥꯏꯕꯗꯨꯔꯣ? ꯍꯣꯏ ꯏꯃꯥ. ꯆꯤꯡꯃꯤꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯃꯔꯣꯜꯒ ꯈꯣꯏꯗꯦꯅꯦ. ꯃꯤꯖꯣ ꯅꯨꯄꯤꯅꯤ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯍꯥꯏꯌꯦ. ꯑꯗꯨꯒꯤꯅꯤ. ꯅꯦꯅꯦꯗꯣ ꯃꯔꯥꯏꯕꯛꯁꯨ ꯌꯥꯝꯅ ꯊꯤꯔꯦ. ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤꯔꯥ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯕ꯭ꯔꯦꯟ ꯀꯦꯟꯁꯔ ꯑꯃꯨꯛ ꯅꯥꯔꯒ ꯂꯩꯔꯝꯃꯤ. ꯃꯁꯥꯗꯤ ꯈꯪꯖꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯁꯥꯅ ꯀꯨꯏꯅ ꯄꯨꯟꯁꯤꯔꯣꯏ ꯍꯥꯏꯕ ꯈꯪꯕꯒꯨꯝ ꯑꯩꯕꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯅꯕ ꯇꯠꯇꯅ ꯍꯥꯏ. ꯏꯃꯥ, ꯀꯩꯒꯨꯝꯕ ꯅꯦꯅꯦꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯑꯩ ꯃꯆꯥꯁꯛꯅ ꯅꯦꯅꯦꯒꯤ ꯑꯄꯥꯝꯕꯗ ꯊꯨꯡꯍꯟꯒꯦꯀꯣ. ꯇꯧꯕꯤꯒꯗꯕꯅꯤ. ꯍꯧꯖꯤꯛꯁꯨ ꯃꯆꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ. ꯃꯥꯅ ꯅꯪꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯇꯧꯔꯤꯗꯨꯗꯤ. ꯑꯩꯅ ꯃꯐꯝꯗꯨꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯤ. ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯆꯥꯕ ꯊꯛꯄ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯤ. ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯇꯣꯞ ꯇꯣꯞꯄꯅꯤ ꯏꯕꯨꯡꯉꯣ. ꯑꯗꯨꯕꯨ ꯀꯦꯟꯁꯔ ꯅꯥꯏ ꯍꯥꯏꯕꯗꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯕ꯭ꯔꯣ? ꯂꯥꯁ ꯁ꯭ꯇꯦꯖꯇ ꯌꯧꯔꯤ. ꯗꯣꯛꯇꯔꯅꯗꯤ ꯆꯍꯤ 3 ꯍꯦꯜꯂꯔꯣꯏ ꯍꯥꯏ. ꯃꯁꯥꯕꯨꯗꯤ ꯀꯩꯁꯨ ꯁꯣꯟꯊꯗ꯭ꯔꯤ. ꯋꯥꯈꯜ ꯑꯋꯥꯕ ꯈꯟꯕꯗꯒꯤ ꯅꯥꯕ ꯍꯧꯔꯛꯄꯅꯤ.
ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯃꯁꯥꯗꯣ ꯐꯅꯌꯥꯝꯗꯤ ꯀꯟꯈꯠꯂꯕꯅꯤ. ꯃꯁꯥꯅ ꯂꯩꯅꯥꯁꯦ ꯈꯪꯂꯛꯑꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯟꯁꯤ ꯇꯦꯟꯈꯤꯕꯁꯨ ꯌꯥꯏ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯖꯨꯁꯤꯂꯥꯒ ꯑꯦꯅꯤꯒꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ. ꯅꯨꯡꯁꯤ, ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ. ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ. ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒ ꯖꯨꯁꯤꯂꯥꯅ ꯀꯥꯔꯟ ꯇꯥꯔꯛꯏ. ꯑꯥꯗ ꯆꯤꯡꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯃ ꯂꯩꯕꯗꯨꯅꯅꯤꯅꯦ ꯇꯥꯃꯣꯅ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤꯒ ꯀꯥꯎꯕꯈꯩ ꯌꯨꯝꯗꯒ ꯄꯥꯛꯅ ꯂꯥꯛꯇ꯭ꯔꯤꯁꯤꯗꯤ ꯁꯨꯇꯤ ꯂꯩꯔꯁꯨ. ꯑꯦꯅꯤꯗꯨ ꯖꯨꯁꯤꯂꯥꯒꯤ ꯀꯥꯔꯟ ꯑꯗꯨꯗ ꯅꯣꯛꯊꯣꯔꯛꯏ. ꯁꯥꯎꯒꯦ ꯇꯧꯔꯝꯕ ꯗꯤꯄꯛ ꯑꯦꯅꯤꯒꯤ ꯃꯤꯅꯣꯛ ꯎꯔꯨꯕꯗꯒꯤ ꯑꯁꯥꯎꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ. ꯑꯦꯅꯤꯅ ꯑꯗꯨꯝꯅ ꯅꯣꯛꯄ ꯃꯃꯥꯡꯗ ꯑꯃꯨꯛꯇꯐꯥꯎ ꯎꯈꯤꯗ꯭ꯔꯤ. ꯑꯦꯅꯤꯒꯤ ꯃꯣꯃꯣ ꯅꯣꯛꯄ ꯁꯛꯇꯝꯇꯕꯨꯅꯤ ꯗꯤꯄꯛꯅ ꯌꯦꯡꯖꯅꯤꯡꯕ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯗꯤꯄꯛ ꯑꯦꯅꯤꯒꯤ ꯍꯤꯗꯥꯛꯀ ꯄꯤꯖꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯦꯞꯇꯣꯞꯇ ꯊꯕꯛ ꯈꯔ ꯇꯧꯔꯤ. ꯑꯃꯨꯛꯁꯨ ꯑꯦꯅꯤ ꯇꯨꯝꯈ꯭ꯔꯕ ꯍꯥꯏꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯦꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯅ ꯐꯝꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯥꯏꯠ ꯇꯦꯕꯜꯗꯨꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ. ꯀꯩꯗꯧꯔꯒꯦ? ꯀꯥꯏꯗꯅꯣ? ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯣ? ꯑꯃꯨꯛ ꯍꯧꯒꯠꯇ꯭ꯔꯁꯨ ꯏꯁꯤꯡ ꯊꯛꯅꯤꯡꯉꯦꯅ ꯀꯣꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯂꯩꯌꯨ, ꯑꯩ ꯄꯨꯔꯛꯀꯦ, ꯏꯪꯍꯟꯒꯅꯨ. ꯗꯤꯄꯛꯅ ꯐ꯭ꯂꯥꯛꯁꯇꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨ ꯍꯩꯗꯣꯛꯂꯒ ꯇꯣꯉꯥꯟꯅ ꯊꯝꯕ ꯑꯏꯪꯕꯗꯨꯒ ꯈꯔ ꯌꯥꯟꯅꯔꯒ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡ ꯑꯗꯨ ꯑꯦꯅꯤꯗ ꯄꯤ. ꯁꯤꯗꯤ ꯌꯥꯝ ꯊꯛꯀꯅꯨ. ORS ꯑꯣꯏꯅ ꯁꯦꯝꯃꯛꯀꯦ. ꯆꯥꯛꯁꯨ ꯆꯥꯗꯦ. ORSꯗꯤ ꯍꯩꯅꯗꯦ. ꯍꯩꯅꯗ꯭ꯔꯁꯨ ꯈꯤꯇꯪ ꯊꯛꯎ. ꯅꯁꯥ ꯀꯟꯅꯕ ꯒ꯭ꯂꯥꯁ ꯃꯆꯥ ꯑꯃ ꯁꯦꯝꯃꯛꯀꯦ. ORS ꯒ꯭ꯂꯥꯁ ꯇꯪꯈꯥꯏꯃꯨꯛ ꯅꯝꯗꯅ ꯊꯛꯀꯠꯂꯒ ꯇꯦꯕꯜꯗ ꯊꯝꯃꯤ. ꯁꯤ ꯈꯤꯇꯪꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯨꯗꯅ ꯅꯪꯕꯣ. ꯉꯝꯗ꯭ꯔꯤ. ꯐꯔꯦ ꯄꯣꯊꯥꯔꯣ. ꯍꯧꯖꯤꯛꯇꯤ ꯅꯁꯥ ꯁꯥꯒꯠꯂꯤꯕꯣ? ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ. ꯁꯥꯒꯠꯇ꯭ꯔꯤ, ꯇꯨꯝꯃꯒꯦ. ꯗꯤꯄꯛꯁꯨ ꯑꯦꯅꯤꯅ ꯍꯤꯞꯊꯈꯤꯕꯗꯨꯗ ꯃꯥꯒꯤ ꯊꯕꯛꯇ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ. ꯉꯥꯏꯍꯥꯛ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯑꯦꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯇꯨꯝꯈ꯭ꯔꯦ. ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯦꯅꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯗꯤꯄꯛ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯏ. ꯀꯩꯗꯧꯔꯒꯦ? ꯏꯪꯉꯤ. ꯑꯦꯅꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯈꯩ ꯂꯩꯔꯝꯃꯤ. ꯁꯨꯞꯂꯝꯂꯤꯕ ꯕ꯭ꯂꯥꯡꯀꯦꯠꯇꯨꯁꯨ ꯐꯅꯌꯥꯝꯗꯤ ꯊꯥꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ. ꯗꯤꯄꯛꯅ ꯃꯥꯒꯤ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯂꯧꯔꯨꯔꯒ ꯑꯦꯅꯤꯗ ꯑꯃꯨꯛ ꯁꯨꯞꯆꯟꯕꯤ. ꯈꯔ ꯐꯔꯕꯣ? ꯐꯠꯇꯦ, ꯌꯥꯝ ꯏꯪꯉꯤ. ꯗꯤꯄꯛꯅ ꯔꯨꯝ ꯍꯤꯇꯔꯗꯣ ꯑꯃꯨꯛ ꯊꯨꯅ ꯑꯣꯟ ꯇꯧꯏ. ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ? ꯑꯦꯅꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯅ ꯅꯥꯍꯦꯔꯒ ꯂꯩꯈ꯭ꯔꯦ. ꯃꯁꯥꯗꯤ ꯑꯗꯨꯃꯛ ꯀꯟꯅ ꯅꯤꯛꯂꯤ. ꯗꯤꯄꯛ ꯇꯧꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯔꯦ. ꯑꯦꯅꯤꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯑꯦꯅꯤꯅ ꯍꯤꯞꯂꯤꯕ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯏ. ꯅꯁꯥꯁꯦ ꯅꯤꯛꯄ ꯍꯦꯟꯃꯜꯂꯤ. ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ. ꯍꯛ ꯇꯧꯔꯗꯤ ꯈꯔ ꯐꯗꯧ ꯃꯥꯜꯂꯤ. ꯑꯗꯔꯋꯥꯏꯁ ꯈꯟꯒꯅꯨ. ꯑꯩ ꯅꯪꯕꯨ ꯍꯛ ꯇꯧꯕꯤꯒꯦ. ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯀꯣ. ꯑꯦꯅꯤ ꯗꯤꯄꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯔꯤꯕꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ. ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯅꯥꯍꯦꯗꯨꯅ ꯑꯗꯨꯝ ꯂꯩ. ꯗꯤꯄꯛꯁꯨ ꯑꯗꯨꯝ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯇꯨꯝꯊꯔꯛꯇꯨꯅ ꯅꯤꯛꯄ ꯑꯗꯨ ꯐꯅꯕ ꯑꯦꯅꯤꯕు ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ. ꯗꯤꯄꯛꯅ ꯀꯣꯟꯁꯤꯟꯕꯗꯒꯤ ꯅꯤꯛꯄꯗꯤ ꯈꯔ ꯍꯟꯊꯔꯛꯄꯗꯒꯤ ꯑꯦꯅꯤ ꯇꯨꯃꯤꯟꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈ꯭ꯔꯦ. ꯗꯤꯄꯛ ꯉꯁꯥꯏꯈꯩꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯕꯅꯤ. ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯦꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯒ꯭ꯌꯥꯟ ꯉꯥꯎꯔꯨꯕꯅꯤ. ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯑꯦꯅꯤꯒ ꯄꯨꯟꯅ ꯐꯃꯨꯡ ꯑꯃꯠꯇꯗ ꯇꯨꯝꯂꯤ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ. ꯗꯤꯄꯛ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯣ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯐꯥꯎ ꯈꯪꯖꯗꯦ. ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯦ ꯗꯤꯄꯛꯇꯗꯤ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ. ꯅꯣꯡꯁꯨ ꯉꯥꯜꯍꯟꯅꯤꯡꯗ꯭ꯔꯤ. ꯃꯇꯝꯁꯦ ꯐꯥꯔꯒ ꯊꯝꯕ ꯌꯥꯔꯕꯗꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯔꯤ. ꯑꯦꯅꯤ ꯇꯨꯝꯅ ꯇꯨꯝꯅ ꯗꯤꯄꯛ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯣꯜꯂꯛꯏ. ꯗꯤꯄꯛꯇꯤ ꯑꯦꯅꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯦꯟꯅ ꯃꯤꯍꯨꯜ ꯆꯣꯡꯈꯠꯂꯛꯏ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯤꯡꯉꯥꯏꯗꯅ ꯃꯉꯣꯟꯗ ꯀꯣꯜꯂꯒ ꯇꯨꯝꯂꯤꯕꯤ ꯑꯦꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯆꯦꯠ ꯀꯣꯟꯁꯤꯜꯂꯤ. ꯑꯦꯅꯤ, ꯆꯦ, ꯑꯩ ꯌꯥꯝ ꯏꯪꯉꯦ, ꯀꯣꯟꯕꯤꯌꯨ. ꯗꯤꯄꯛꯅ ꯑꯃꯨꯛ, ꯑꯩꯅ ꯃꯨꯠꯀ ꯁꯥꯒꯠꯇꯅ ꯊꯃꯣꯏ ꯆꯈꯥꯏꯗꯧꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯅꯆꯦ ꯑꯣꯏꯅ ꯈꯜꯂꯕ? ꯐꯔꯦ, ꯏꯅꯥꯎꯄꯤ, ꯆꯦꯆꯦ ꯀꯣꯟꯕꯤꯔꯒꯦꯀꯣ. ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯑꯦꯅꯤ
masa khara ngamdrabasu magi hainabi oina mikap thoklei. Haugatke taubaga Dipakna kolaga tumamba aduda khangpri khangi. Adubu thangnaba mikupta gyan lai. Ngarang mana masa ngamdadana tauba aduda Dipakna mangwanda haikibadusu mangoi kai oi takibani. Mangwanda koliba Dipakki makutto tapna lakthoklaga haugatli. ꯐꯃꯨꯡꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯀꯣꯛ ꯉꯥꯎꯔꯛꯏ. ꯃꯈꯥꯗ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛ ꯐꯝꯊꯔꯒ ꯂꯩ. ꯇꯟꯖꯥꯗꯨꯗ ꯗꯤꯄꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯑꯦꯅꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯅꯤꯕꯨ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤ. ꯗꯤꯄꯛ, ꯀꯩꯗꯧꯔꯒꯦ? ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯏ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯈꯥꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤꯁꯤꯅ? ꯅꯣꯡꯉꯥꯜꯂꯦꯅ ꯍꯧꯒꯠꯄꯅꯤ. ꯑꯗꯨꯒ ꯐꯦꯚꯔ ꯇꯧꯕꯁꯦ ꯏꯁꯥ ꯌꯥꯝ ꯁꯣꯟꯊꯕꯅꯤ. ꯅꯣꯡꯗꯤ ꯀꯦꯝꯇꯁꯨ ꯆꯥꯗꯦ. ꯑꯗꯨꯒꯤꯅꯦ ꯀꯣꯛ ꯉꯥꯎꯔꯛꯏꯗꯣ. ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯄꯒ ꯂꯩꯌꯣ. ꯀꯣꯏꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯅꯨ. ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡ ꯕ꯭ꯔꯁ ꯀꯩꯀꯩ ꯇꯧꯕ ꯁꯤꯗ ꯂꯣꯏꯅ ꯇꯧ. ꯑꯩ ꯏꯃꯥ ꯀꯧꯔꯨꯒꯦ. ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ. ꯍꯥꯏꯅꯔꯤꯉꯩ ꯃꯃꯥꯅ ꯊꯣꯡꯖꯤꯜꯗꯒꯤ ꯀꯧꯔꯛꯏ. ꯕꯦꯝꯃ, ꯅꯣꯏꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯗꯤꯄꯛꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ. ꯅꯨꯡꯁꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯕꯦꯝꯃꯕꯨ ꯃꯁꯥ ꯈꯔ ꯐꯔꯕꯣ? ꯑꯦꯅꯤ, ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ ꯏꯃꯥ. ꯗꯤꯄꯛꯅ ꯑꯃꯨꯛ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯀꯩꯁꯨ ꯇꯧꯗꯦ. ꯅꯨꯡꯗꯥꯡꯗꯗꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯦ. ꯅꯨꯡꯁꯤꯅ ꯑꯃꯨꯛ, ꯀꯩꯗꯧꯔꯤꯅꯣ? ꯁꯥꯒꯠꯂꯛꯏꯔꯣ? ꯃꯁꯥꯁꯦ ꯅꯤꯛꯇꯅ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯅꯤ. ꯃꯁꯥꯁꯨ ꯏꯆꯣꯛ ꯆꯣꯛꯊꯩ. ꯀꯦꯝꯇ ꯆꯥꯎꯁꯨ ꯌꯥꯗꯦ. ꯂꯤꯟꯊꯣꯏꯗꯣ ꯀꯧꯔꯒ ꯗ꯭ꯔꯤꯞ ꯑꯃ ꯀꯥꯞꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯍꯣꯏ ꯍꯣꯏ, ꯀꯧꯔꯨꯔꯁꯤ. ꯏꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯑꯃꯨꯛꯇ ꯆꯠꯇꯕ ꯌꯥꯔꯣꯏꯗꯣꯔꯤ. ꯅꯣꯏ ꯄꯨꯄꯨꯗꯨꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯄꯨꯈꯠꯂꯛꯏ. ꯀꯔꯝ ꯀꯥꯟꯗꯅꯣ ꯏꯃꯥ? ꯍꯧꯖꯤꯛ ꯑꯌꯨꯛꯇꯅꯤ. ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯕꯤꯗ ꯂꯤꯟꯊꯣꯏꯗꯣ ꯑꯃꯨꯛꯇ ꯂꯧꯍꯜꯂꯨꯔꯒꯦ. ꯆꯥꯛ ꯏꯁꯤꯡꯗꯣ ꯅꯪꯅ ꯈꯔ ꯇꯧꯔꯝꯃꯣ. ꯆꯠꯄꯗꯤ ꯏꯃꯥ ꯀꯅꯥꯒ ꯆꯠꯇꯣꯏꯕ? ꯑꯕꯤꯒ ꯆꯠꯂꯒꯦ. ꯆꯠꯂꯨꯔꯣ ꯏꯃꯥ. ꯑꯗꯣ ꯍꯣꯔꯦꯟ ꯀꯩꯀꯩ ꯄꯥꯎ ꯂꯩꯒꯦꯗꯣ ꯄꯥꯎ ꯐꯥꯎꯔꯛꯑꯣ. ꯅꯔꯁ ꯂꯤꯟꯊꯣꯏ ꯀꯧꯔꯨꯗꯨꯅ ꯗ꯭ꯔꯤꯞ ꯀꯥꯞꯍꯜꯂꯦ. ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈ꯭ꯔꯦ. ꯗꯤꯄꯛ ꯃꯈꯥꯗ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕ ꯆꯠ, ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛ, ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ. ꯗ꯭ꯔꯤꯞ ꯀꯥꯞꯇꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯦꯅꯤꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯄꯥꯈꯠꯄꯅ ꯉꯥꯏꯍꯥꯛꯇꯪ ꯃꯈꯥꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ. ꯃꯅꯥꯛꯇꯒꯤꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯅꯤꯡꯗꯦ. ꯑꯦꯅꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯔꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯗꯤꯄꯛꯅ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯃꯃꯤꯠ ꯌꯦꯡꯂꯛꯏ. ꯗꯤꯄꯛꯅ, ꯀꯩꯗꯧꯔꯒꯦ? ꯑꯦꯅꯤ ꯇꯞꯅ ꯍꯥꯏꯔꯛꯏ. ꯆꯥꯛ ꯆꯥꯅꯤꯡꯉꯦ. ꯑꯦꯅꯤꯅ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯨꯗ ꯗꯤꯄꯛꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ. ꯍꯥ, ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ? ꯄꯨꯔꯛꯀꯦ, ꯂꯩꯔꯝꯃꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯤꯄꯛ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯑꯦꯅꯤꯒꯤ ꯆꯥꯛ ꯄꯨꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯂꯥꯛꯏ. ꯗ꯭ꯔꯤꯞꯁꯦ ꯇꯪꯈꯥꯏ ꯆꯟꯗ ꯉꯥꯏꯔꯤ. ꯉꯥꯏꯍꯥꯛꯇꯪ ꯊꯤꯡꯖꯤꯜꯂꯒ ꯊꯝꯃꯁꯤꯀꯣ. ꯍꯥꯏꯅ ꯍꯥꯏꯅ ꯗꯤꯄꯛꯅ ꯗ꯭ꯔꯤꯞ ꯊꯤꯡꯖꯤꯜꯂꯒ ꯑꯦꯅꯤꯕꯨ ꯐꯝꯍꯜꯂꯒ ꯆꯥꯛꯇꯨ ꯄꯤꯁꯜꯂꯤ. ꯑꯦꯅꯤ ꯗ꯭ꯔꯤꯞ ꯀꯥꯞꯂꯤꯕ ꯑꯗꯨ ꯈꯨꯠ ꯌꯦꯠꯇꯅꯤ. ꯍꯧꯖꯤꯛꯇꯗ ꯗꯤꯄꯛ ꯒ꯭ꯌꯥꯟ ꯂꯥꯛꯏ. ꯑꯦꯅꯤꯗꯤ ꯀꯩꯁꯨ ꯍꯥꯏꯗꯅ ꯆꯥꯛ ꯑꯗꯨ ꯃꯈꯨꯠ ꯑꯣꯏꯅꯗꯤ ꯂꯧꯈꯤ. ꯗꯤꯄꯛ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯦꯅꯤꯗꯒꯤ ꯆꯥꯛꯇꯣ ꯑꯃꯨꯛ ꯐꯠ ꯂꯧꯔꯒ ꯇꯦꯕꯜꯗ ꯊꯝꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯑꯦꯅꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯤꯄꯛ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯇꯨꯅ ꯆꯪꯂꯛꯂꯒ ꯇꯦꯕꯜꯗ ꯊꯝꯂꯝꯂꯤꯕ ꯆꯥꯛꯇꯣ ꯂꯧꯈꯠꯂꯒ ꯆꯝꯅ ꯊꯣꯡꯂꯤꯕ ꯍꯋꯥꯏꯗꯣ ꯆꯥꯛꯇ ꯈꯤꯇꯪ ꯇꯣꯠꯄꯤꯔꯒ ꯑꯦꯅꯤꯗ ꯏꯜꯂꯛꯏ. ꯑꯦꯅꯤ ꯃꯆꯤꯟꯗꯤ ꯀꯥꯊꯣꯛꯇꯅ ꯗꯤꯄꯛꯇ ꯌꯦꯡꯂꯛꯏ. ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯏꯟꯕꯁꯦ ꯍꯩꯅꯗꯕ꯭ꯔꯣ? ꯁꯤ ꯌꯥ ꯀꯥꯊꯣꯛ. ꯆꯥꯅꯤꯡꯗ꯭ꯔꯕꯣ? ꯑꯇꯣꯠꯄ ꯆꯥꯛ ꯑꯗꯨ ꯑꯦꯅꯤꯒꯤ ꯃꯆꯤꯟ ꯃꯄꯥꯗ ꯊꯝꯗꯨꯅ ꯗꯤꯄꯛꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯦꯅꯤꯁꯨ ꯀꯩꯁꯨ ꯍꯥꯏꯗꯅ ꯃꯌꯥ ꯇꯞꯅ ꯀꯥꯊꯣꯔꯛꯇꯨꯅ ꯈꯔ ꯆꯥꯕ ꯍꯧꯏ. ꯗꯤꯄꯛ, ꯍꯥꯎꯕ꯭ꯔꯥ? ꯃꯍꯥꯎꯒꯝꯇ ꯈꯪꯗ꯭ꯔꯦꯗ. ꯌꯥꯔꯦ ꯑꯣꯏꯑꯦ, ꯆꯥꯅꯤꯡꯗ꯭ꯔꯤ. ꯑꯗꯨ ꯈꯛꯇꯒꯤꯔꯣ ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯁꯦ? ꯆꯥꯅꯤꯡꯉꯝꯕꯅꯤ. ꯃꯍꯥꯎ ꯈꯪꯗꯕꯗꯒꯤ ꯑꯗꯨꯝ ꯆꯥꯅꯤꯡꯗ꯭ꯔꯤ. ꯑꯗꯨꯗꯤ ꯆꯝꯐꯨꯠꯁꯦ ꯑꯣꯏꯅ ꯆꯥꯁꯤꯜꯂꯨ. ꯆꯥꯅꯤꯡꯗ꯭ꯔꯤ. ꯐꯝꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ. ꯍꯤꯞꯄꯒꯦ. ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯔꯣ? ꯌꯥꯅꯤ. ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯀꯦ. ꯃꯤꯠꯁꯦ ꯌꯥꯝ ꯄꯥꯡꯅꯤꯡꯗꯦ. ꯑꯦꯅꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯗꯤꯄꯛ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯁꯨ ꯍꯟꯗꯛ ꯑꯦꯅꯤꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯇꯕ, ꯃꯉꯣꯟꯗ ꯋꯥ ꯈꯔ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯗꯤꯄꯛ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯔꯝꯃꯤ. ꯗꯤꯄꯛꯅ ꯃꯌꯨꯝꯗ ꯂꯩꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ.
Moi mayam changdana cheksinna honabadagi Enisu masa khara fagale. Eniga mabani ikoi koinaduna mai lei leiduna chatnabadusu khara fare. Marak marakta icham chamna adum wari sanai. Adubu pakek naksanbadi ngamde. Deepak ki punsida nupi amata propose toraga reject torapagi ikaiba nangba yarakidri. Mathwaina tajaba nupi su thengnaraktabana mamanabina khangna halaga koirakpanina thamoi sengna nungsiba amata su thengnaraktri. Adubu Eni thengnarubadagi asingba nungsiba masak khanglakpagum tawi. Eni urubadagi phungdokpadi ngamdana mabu koisen senaduna lakhibani. Deepak piklingaidagi migi awaba uba yade mateng pangduna talai. Eni su maraibak thibi ama oirambaduda amukke hena nungsikibani. Adubu asumna tho haina Eni gi khudong chadaba matamda Deepak ka thengnahanbiduna mabani haujikti punsi leipul semli. Adubu Deepak ki punsigi ahanba oina chenba numitta Eni de nungsi phongdoklubada Eni na reject torakpadagi punsigi nangkidraba ikaiba ama nangkiduna Eni da pakek naksinba ngamdabani. Ahal laman lai guru singna sakhi thamduna Eni bu magi oina miya mangda saktakduna kundo parengna lipun oikhrabasu nupa nupi oibagi yumbanbagi maridi thamnadana amana amabu yam koina chatnari. Eni gi mawongduna Deepak Eni gi manakta naksinbasu ngamdabani. Adubu Deepak na yumda laiba kharani sidi mabanimak hanaga iman manadrabugum tawri. Eni su Deepak ta chingnaramba hainaramdaba pumba Deepak tagi chingnaba yaba mawong udabaduda chingnabadi khara fare. Wakal su thoina khanjaludre. Deepak su Eni hainaroidaba nungairoidaba wa amata nomata haidana yumda lairiba matam kharasidi imungdo harau harau laimine. Numidang wairamgi matamni Deepak kitchen da changduna kai kaino thongnaba sem sari. Dusila tamo kai semdoino? Deepak amase masase khara kankhatnaba chicken soup sembigi tawbani. Hauni yedudi ai su khara thake ko. Soup ti thauranu yamdre matongse oina fajana ngawbirage si oina charo ko. Konani kaino inamana loi thakpasu ngamoidabada. Anabai su khara khalo nang pungchada chasinbada khara leiradi pokhairani. Aibu bomdawna pokhairani ne chabiroi pijaningdabaga tawdana. Kaida pijaningdrino ahawba pisini nangona chaw haise. Chajaningde soup lawgraba mahaw yawdraba pistubu chaw haine. Adudi khangzadre aisu. Yam nungsikhra maleda handak marakti nungsibagase mapan ithok thorapagum tawida. Nungsibai wadi yam thina. Deepak haige toramba wadu onthorakpada Eni leplaga leirambadu ubada chap lepkre. Dusilana loklaga kaidawrage tamo hairodana. Angang nang karemnabrabu chei lakani. Nungsi prap changlaktuna kaidawre abe nayaduna ihi galiduna. Ho aikoi tamo se soup se ai thake yadriba inama mathanta pithakani ye aingondana mahaw yawdraba pisse chawa hariba aduda aina adai makha taradi nayado satne khangu. Dusila amukasu pena noi aidi yamna nokningida hoi makha ga tajaroi soup ka thakjaningde. Nungsi chajaningkhra poni ibema nangna lawbasidi nanama masa ngamdabasida khara kankhanaba tawraga yawde yawniba. Hari aise noi mayamna atomi machagum khanbiriba. Eni na amuk khumlai pilap thakminaraga loire kaino ithanta thakpasu ngamoy. Inama khaktani aibu nungsibirise phagi tawbani dainama ai thakningdiye mi ama matau yengena laknabani. Nungsina kanada laknaiba nangde? Ho aikoi tamose hanadi sausau yam lawidana wa amataga ngangba yadedana haujikti mathantaga pangnokta nokpane sausu saugandabaduna laknaba nungaidana laknarini. Nungsi masi yengune chei jarani do. Deepakti saubadi lairadana machan nupina hariba wa adu achumba oibanina ikaigum kaigum nofe tawraga haire. Ai kaida ithanda noiba haujiksu noiduni. Deepak khangba ngamdraduna makhol thokna nokthore mana adumna itha thajadana noklakpaduda leiribasingduna pulap hauna nokmine. Somdana Rebecca ga mane mapuiga wari sanari.
Mapui, nangbu aigi nakta lakpada nangi thabakto tatpa soireko. Rebecca, tatlasu yare. Thabak tawpa yam nungaiti. Madui hospital do. Handa government ki lawasida asidoina try tahorage. Mapui, madu hekta oinu oiroi khangba natine. Amada tawdri fauti hainadrabasu adjust tawba tamune. Rebecca, ni Rebecca na lumna manebu kaurapa aduda Mapui kaino haibagum yengkhalai. Rebecca na aikhoida pulap lairurasiba. Mapui, kaidaurage? Nina sida lapna nathanta laibado anaba yaurakpada yam nungaiteba. Kapa kanu haisu pakna lakpa ngamdabadagi nibu yumda puraba hairi. Ngasai phone tawbadasu ni lao hairapa natro. Hairi. Adubu laaroi haikibani. Ai sida laibana hena nungaireda. Mafam kaidasu satningdre. Ni hauzik phawba aikoi kapada saunginglibra. Sauningdeda. Ai mafam sidagi chatningdre. Adunani. Nangsu nathauda kaigani. Toina laktrasu yaida. Nidi hanagumna nasasu ikingkingdre. Sir leiradi ekoisu wakal khara chauthopani. Sirsu mayummakti natabanina sida sum leibasu yaba nate. Sir na kaigumba posting change tawkradi kamai tawba. Nine na hanagum kallasu phaba. Aibu sir na sida leiriba matam phau leikidrane. Kaidawbagi leiroidini aduk yamna naha oiridubu kitang nabasida wakaldo ayawna khanjilidubu karigino wakal nungaiba khaluko punsi sangna hingkidoni. Tanjaduda Rebecca da Deepak call tawrei. Sir, Rebecca, nini tungkrabo? Tumdriye, pahalo hairo. Se, pairabani sir. Nini, chak charabo? Chare. Ibi mabu naba khara pharabo. Hoi, phare. Aisu nong nini leradi laadabani. Nine, wakal nungaina leramuko. Mapui nokleduna hairei. Ai nungaina leiriko. Nang oina wakal warani. Aigi amuk khan, yumgi amuk khan. Nene nasu aigi wabiriside. Ado nene, hayengdi check-up chatkadaba oiramgani. Rebecca amta pahanbiro. Nene gi hospital gi chechang thamamda amta haigi. Hoi. Mami, se, sir na phone amta pairoi. Rebecca, kai haigi sir? Deepak, nene gi hayeng check-up chatkadabani. Hospital gi record file da aigi room gi table da thanambani. Amta chalaga yengo hauji. Rebecca chana haire. Hoi, chaliye. Nene lehoraba. Ai sir gi room da laye. Oh, thengnare. Sida leire. Ado nene da masagi anabado khangandana bo honauko. Hoi, aisu khangandana ba yam kana honarini. Phare. Adudi aisu thamage. Hayeng fajana chalo. Deepak phone thamkraba matung Rebecca table dagi file da logi honarubada table da khiliba frame fajana chalaba Deepak ka eniga gi photo da urure. Sir gi wife oiramalini.